Imphal gi Sanjenthongda leiba forest headquarter da ngarang state level human wildlife conflict HWC workshop ama pangthokpa thoramda aikhogi principal chief conservator of forest amashung HOF oibatanatana additional chief secretary oiriba Anurag Baspai na phongdokpada manipur da su human wildlife conflict ki thodok sing thengnare habo wafam sinoza sumaina thengnarak pase ozagi oiba motta kari wafam thanbi ningi tenta maside makoina hojikta thengnare haiba ni mimangna dum taraga leiraba pot ngatani ado thabak oina pangthokpa ngamdaba incompetent oiba aduga madugi official mayam amagi madugi weakness makogi duty tawda mapung phana tawdaba aduga nganga ki thola ga report frame turing iba thabak tawdaba tawdaba potuna adum toroga lakuduna ngasi fawda wildlife protection aduga forest enclosures forest land da changjalakpa aduga tasengna ek mayam ama aduga forest act lairiba forest dweller act lairiba ama lairiba mayam sigi piriba manungi mayam singdo ningthi jana chanhandaba aduga tasengna madu kaitharak poduna maram waraga manipur gi singi lam singda poppy cultivation mayam torbisu cho forest department ga soba daitamo ibam topuni makoi toroktab da lewa ki irang crisis to mayam si makoi judum yawribne aduga nga ki sahi monungda ESP room da nadraga conference hall da faza wafam sing minam na jo khangnerba sing pukhalaga thamaga media da thadrok poduna thabak tu madu fruitful of solution amta fangwai madu da fogdok pai mohta madu laire kangadi tholiba kangu sing do kanana no kaino mari mukhung thitoga madu gi chapcha forest ek ki natragi indian law gi matungina cherak pina bo hona recipe kre haiba pot report sing thama agadi makha ta pot si tawgane na madu gi pot lairagadi masi law laina ekhoi ta singa law si khuna maina pai pokpa da mai pai da pokpa da maina thiengrogadi lalorogadi khoja soiba isagi mayam sing gi dong ta punishment phangina ha do khangandrabani yai entroko mayam aduna chamtan merik tagi majaw be hora ngasi manipur mai chakpani ada mai chakpo mayam se kan gi hakatagi bureaucrat officials sing masai concerned department level officer mayam na bribery corruption have pose amasi thado okanda yamna accountable on transparent oina masi gi thabak tawba mathau dai praja miyam da khang mathau dai aduga praja miyam ga samina gi habe tagari makoina torbi thabak torum singdo yamna achumbani aduga achumna thabak tawri chumna tawningi habasi praja miyam da onbam sangi natana lan gi ba pot ki khot ki ba tholokpa mayam sing adu uraga kem tawdan leiraga aduga tuson mansom ba khara sing puthuga phapun toroga aduga akan ba khukan pangram sing na kusira sida forest ki tawgada forest ek against leba mayam tawru sudum silent spectator lengtho yang kanda ekoi shumba function conference kumbada wafam sing si eta aina aduni na aina adani adana aina hai wafam sing asi chumma bani hana miyam da piba paujel sing sti miyam na thoina dum taningoi aro madugi potugi mota thabak action chapchana measurement remedial measures sing local kadabu sing local laga miyam da sigoi tawkre si tawri haina utpaduna chummi hana ai smain thamsaki hoi thagachari oza ngasigi hek horokpadagi hauna loirakpa phawsida yamna tongan ba valuable oiba marik chumba wafum kyam thambire ojagi chillaba matam kya busu kaithokpiduna thoramasida saruk yabi bagi damakta ozabu haningai leitana thagachari oza